pausing Manipur da haukiba pung kunmari asida sample lishing ahum chatruk marfuni choi test tawbada mioi chani humfu humdoi COVID-19 positive oi kray ama si kray positivity rate chada chare dasmik ama oi ki MEEU na makata na khongjang sathakre saben pe pi da bagi mayok ta hayeng dagi sis work strike hauragani haina lauthokre Amadi Ziribamda Numit Humni ki Khongcheta Lairubi BJP Manipur Pradesh ki President A Sarda Devi ngasi Imphal da halakre miyam na demand ama tawba matamda maram jana tawbiu hai kre Kurumzari miyam da maru ba paw bizadringai mangoina na miyam na government piwa COVID-19 ge SOP sing ningthi na ngak na chatuna Chathokpa matamda mask upiba sanitizer sinnaba khud sa seng na toina hambiba amasung food charuki social distance ngangna chatpa haiba chatna kanglon sing asi tung induna COVID-19 dagi ngathok minasi PONYTV gi numidangi Manipuri paw migeng tabiri basingbu taramna okchari haujik paw sandok na pizari Manipur da haukiba pungkun mari asida sample lishing ahum chatruk marfuni thoi test tawbada mioi Chani humfu humdoi COVID-19 positive oi kray ama si kray positivity rate na chada taret dasmik amani haina state ki COVID-19 command control room dagi fangba paw amana hairi loina na hairi ba pungfam asida laina asina maram oiduna mioi ama si kray state asigi oina COVID-19 positive case asi lak ama lishing tara taruk chahum maufu dara taret yaure loina na si kiba migi masing lishing ama chanipan supna taruk sure laina laichet asidagi fagalaktuna mioi chama supna ani discharge tawki amaromda india gi oina haukiba pungkun mari asida mioi lishing nifu humdoi chani humfu humdoi COVID-19 positive oi kre mioi chahum kuntra ni pan si kre Laibak asdi positive case masing asi crore ahum la kuntra mathoi lising kuntra mapanga chamapan marfu mathoi yaukre si kiba masing na lak mari lising nifu mathoi ga chatret nifun mapan su kre haina Union Health Ministry gi paw amana hairi 7 pay revised rules ROP lising ani taramapan PWG mayok ta yaning daba fongdok tuna Manipur Electricity Employees Union MEEU na MSPCL amasung MSPDCL gi office mamangda ngasisu makata na khongjang sathakre hayeng dagi union asina sis strike hauragani lauthokre union asina makhoi gi demand asiga mari leinana hanana makhoi gi khongjang kansin halagani haina lauthokpa laikhrabani makhoi gi demand pidrabadi MSPCL amasung MSPDCL gi thabak thoram khudingmak lakliba irai numitagi leplagani haina union gi members sing na ngarang fam khiba wakat mi fam amada fongdo khibani union gi general secretary T Shyam Nagorna union asina hayeng dagi sis work strike satharagani haina paumi sing da fongdo khi ngasi mak akoi Manipur government gi makha da leiba employee khudimangna loinamak phangbu loi khaba akoi 7 pay commission ROP 2099 loinamak phangdana chahi ama hele chahi ama hena tha kuntham phang akoi tha kunni mamang da phangda loi laba 7 pay chi akoi hoki MSP sian amadi MSP sian da thabak tawriba karmasari sing asina de hoki pibide pibida basi akoi na mamang da pibi hoina akoi mayam ama agreement kaya sign tawna kre che sang mayam ama ingire adagi akoi sit-in protest tawdana akoi mafam simakta da akoi gi yam akan ba khongjang kaya sanghen dire akoi gi akoi mai mutpagi khongjang bu ba akoi akan ba astai si akoi tawba yalam bani adugo akoi gi akoi Manipur da lei sing tamda lei minari ba akoi gi praja sing gi akoi na khanjaraga akoi gi loi sing thina akoi tamna phada jaraga yarige akoi astai pum pasidi akoi tawgum si Marak asida Manipur State Power Distribution Company Limited MSPDCL Jiribam Division gi employees sing nasu 7 pay PWG mayok ta ngasi dagi khongjang sangsin ba haukre employees sing gi awaba ubiduna kudak ta government na 7 pay pibina ba khongjang asi changsin bani hairi
Ziribamda Numit Humnigi Kongchata Laklambi, BJP Manipur Pradesh ki President A. Sarda Devi ngasi Imphal da halakre. Ziribam Tharok Tringai da Mahakna Paumi Singa Unaba Amada Hai. Party ki President Ama Oina, intending candidate Amada, BJP ticket Piroi Haiba Wafam Asi Haining De, Adumaku, Prazana Pamba Mioida, Party ki ticket Adumak Pigani. BJP na Bot Karasu Kadrasu, Tabak Taubadi Lep Loy, Matam Chupada Miyam gi Seba Leptana Taugani. Wafam Asi Ngarang BJP Jiribam Manjal gi Executive Member Oirambi, Laikhidrabi Ima Madhabi gi Yumda A. Sardana Awaba Fongdok Pachatpada Fongdok Hibani. BJP gi Miyoi Amana Sardana Jiribam gi intending candidate Ama Oiriba, K. Sarat Kumar Singh da BJP ki ticket Piroi Hairami Haiba, Tonga Ama Sandorak Paga Mari Lainana, Paumi Amana Hangkiba Wahang Amagi Paukumpira Duna, Sardana Party ki ticket Piba Amasung P. da Baga Mari Lainaba Wafam Asi Sengdokibani. Mahak na makata na hai, miyam na mathaw taba demand tauba matamda, maram chana document ka loyna na purpose to biu amadi, Manipur gi praja sing asi, proper channel da complaint taubagi thabak chang nemi. Jiribam da layriba luchingba sing asi, center yaw na nikhan bangami hai na su mahak na fongdoki. Tungda state BJP gi luchingbi asina, Jiribam Babu Parada Laiba, All Jiribam Working Journalists Union gi office chatuna, award apasing su yang sinamki. Jiribam da numini ko na program laise. Aside ko gi BJP ki organization ki normal oiba ki adum gi chalo ki president ha pa manunga ko se Manipur da laiba 60 constituencies 60 mang chatkani 60 Makchat Prasa Sintra Manga Suba constituency Jiribam China. Manga Suba say Demo Riba 45 another 45 Siamuna. We chat another again program Siam. Ngarang Tauba Apunba Iray Paki Mahayroi Sinpang Loop Ames na Hauzik Lamfel de Laiba Directorate of Health Services ki Makha de Laiba College of Nursing Principal Bu R. Subadani Hai Kibasi Yumpam Yaudaba Tigatpa Watpa Toshilni. Maram Aduna Ames na Hiram Asida Kupna Tigat Haningi Haina Ngasi Manipur Place Club Tapangto Kiba Paugi Mifam Amada College Asigi Principal Associate Professor Ningombam Nalini Bala Debi na High Cray. Paugi Mifam Aduda Professor Ningombam Nalini Bala Debi na Makata na High. Makhak Hauzik College of Nursing Asina College oina upgrade tawdringai da lairamba School of Nursing gi sister teacher oina ing lising ama chamapan marfu mathoi dagi nursing gi teaching profession da ngasi fawa thabak tawraktuna government na principal gi firm asi puduna lakpani ing lising ama chamapan marfu mathoi dagi thabak changlaktuna hojik fawa teaching profession administrative experience ka loinana Chahi nifu hena thabak tawduna lakliba principal amabu R. Sude hairiba asi Ames na pamba R. Shuba miyoi adu kanano haina hangki. Ngarang nungtil pung mga rom taba adwaida Imphal West Jilagi lamdeng mayay laikay dalayba Thangzam Mega Sandragi yumda tetpa BJP gi firal miyoi karana lautaraga may thadopagi thawdok ama thokiba adu BJP Lamsang Mandal na yamna kanna yaningdaba fongdorakli. Thawdok aduna January ba miyoi singi mathakta laukhatfam thokpa khongthang sing mari lainaba authority na laukhatnaba BJP Lamsang Mandal na Dakshin Kre. Ngasi salam da laiba Lamsang A sigi MLA S Rajen gi yumda pangthokpa paugi mifam amada BJP Lamsang Mandal gi President Y Mohindro na wafam asi fongdok laduna Asigumba thawdok asi matungda amuk hana thokhan danaba mari lainaba singda appeal tawki. Onaba ahingda mai tharamba thokok masi lekai de leminari ba mioi singda musina daba sinbagi damak makoi matakta Lamsang police station da BJP mandal na apaya ramak case ama thakre amasung mari lainaba authority na matung na tawdanaba sabtaba dandi pibinaba hajari Laingak na paikhat liba chawkhat chawrang kaya amadi
MLA Brozena Wangzing Tentha Kendra Paikhatliba Thabak Thoram Kaya Asida Apenba Poktuna Congress Party gi Mioi Kaya BJP de Nauna Yarakre Hairi Congress dagi Nauna BJP de Yaraklaba Singi Thazaba Manghandroi Haina Wangzing Tentha Kendra gi MLA Paunam Brozena Fungdokre Wafam Asing Ngasi Fundrei Haitroi Colony de Laiba MD Sir Khan Amadi Langthabal Maning Lekai de Laiba Sagol Sam Ibo Cha Singh Anigi Yumda Pangthokiba Nauna BJP de Yaraklaba Mioi Shingbu Harau Tayamna Okpagi Thauramda MLA Brozena Fongdokibani Nauna BJP de Yarakraba Fundrai Hairoi Colony gi Imung Kuntra Mathoi Amadi Langathel Maning Lekai gi Imung Manga gi Mioi Shingda BJP Wangzing Tentha Mandal gi President O Sunil Kumar Singh na BJP gi Lengyan Huktuna Taramna Okjaki Loinena MLA P Brozen Singh na Luchingduna BJP Wangzing Tentha Mandal gi Maru Oiba Office Bearer Kayasu Thauram Aduda Saruk Yaki Thauram Aduda MLA Brozen na Makata na Hai Bot Maya Khaktada Tat Pat Tauduna Miyambu Apangba Shibana Chakwat Thaurangi Tabak Chinchahali Ngasi Miyam na Thamoi Shengna Achumba Khangna BJP de Saugat Pirakpa Asi Wangzing Tentha Kendra Asi Chaukat Lamjelda Kumang Chaushin Lagani Haibatabani Bot Maya Khaktada Thorakpa Congress Mirep Singdagi Miyam Sekminasi Haiki Hauzik Paugi Marakthakna Atienba Break Amatang Lauminasi Occasion Singidamakta Makhal Kiyagi cake, Haibadi, photo cake, layer cake, brunch cake, barbie cake, fruit topping cake, cupcakes na chingba fongbigani, amadi adomgi apamba mawongda cake customize tawbagi khudong chabasu pisari. Khudong chabasing asi lawbinabagi damakta lengsing birau aikhoigi address NG College Road near Naurangtong. Phone number 9864112972. Aikhoigi online partner food wifi amasung food web tagisu order tawiba yagani. Kaidowino? Kanano? Kaigino? Kaidowino? Masipumna. Puri lebidi gari ahma tumbu ngamdrone. Pura laga tumuni khaniba namai de kaidro. Sembun Buhoga Labidi Gamdana. Senbun puthokna leiba ngamdrasu Imphal Finance na salo. Ai jo ahanba leingam tadana Imphal Finance tagi loan oine lawri. Imphal Finance na nongmi manu da gari loan lobu yabni khudong chaba pijari adom na pam makhal gari kudingmak lobu bayagni. Breki Matung Taram Nokcha Bagaloidina Makata Pau Pizari BJP ki tiketa Uripo Kendra Dagi Lakliba Ing Lishing Ani Kunithoi da Pangthoka Dauriba Manipur Legislative Assembly Mikhal Thengnanaba Thaurang Tauriba BJP Manipur Pradesh ki spokesperson Advocate Saubam Nongpok Ngan Bagi election campaign ngasi Imphal gi Uripo Khoishnam Laikai da Laiba Lining Thau Naiting Kong Lairembi Kairu Hangbi da Hudokre Thauram Aduda Advocate Saubam Nongpok Ngan Gabna Hai Lakliba Mikhal Asidagi Sel Jangdana Bot Lep Laga Karogadi Kunai Asida Afaba Kaya Purakani Lining Thau Nauting Kongi Kuvamda Maira Thaumai Katuna campaign Adu Hogdok Laduna Saubam Nongpok Ngan Bana Makata na Hai Mahak Prajagi Sebagi Damak Mikhal Thengnaning Bakuire Matam Kayadagi Prajagi Seba Tauzage Khanbaga Loinana BJP ki tiketa Mikhal Thengnana ba hotna duna lakpani Karigumba khara thabak ama campaign se hokdokpa kanda sida asumba on ba ma aisu intending candidate amoina sen changdana sen yaudana vote lepa yaine sen yaudana lepagadi lepiba vote kari miduna samaj ki on ba purakani athamoi sena thabak tawrakani ngasi sen lawra karagadi hayeng magi lawkhiba thadagi sendu soidana maki maduku Ukut nanabu honrakpada asing mathamoi sena thabak tawroi haiba adumba mayamna khangnaba amsu leirabanina hoji aina mayamna thamjadingina sel changdana sel pidana ekhoi gi thamoina pamjaba mana tawragadi he khoi samajda on mama lakani afaba tawrakani haiba adumba acheba thajaba leba candidate da ai oi bi ai mi oi bi ai ngondi hena phaba tholasu aigi modagi aigi mahuta mangonda thadabiu haiba phumdu Marak Asida BJP Andro Mandalgi Boot Level Meeting Asidagi Haukri Hogdokwa Numita Andro Bileski Boot number 1 Dagi 10 Gi Oiba Boot Level Meeting Sing Pangtoki Anganwadi Workers, Helpers and Mini Workers Union Manipur
amadi All Manipur Asa Workers Union gi apunba loop Joint Platform of Scheme Workers na makhoi gi demand sing taksin ba oina lakliba September tang kun marida All India Strike ama kaukre. Union gi Secretary Binodini Naurem na Asa amasung Anganwadi Workers singbu government na hanthaba mityeng yengi haina fongdokhi. Union asina taliba maru oiba dabi singi manungda thagi khutsuman lupa lising kun mathoi piba lupa lising tara pension oina piba workers sing COVID-19 positive oirakpada lem na laying sathaba amadi retire tawdringaida worker ama laitaba yaurakpada lupa lak yangkhai piba yauri. Central Trade Union tarana punna semaga akoi matam sangna safar tawdna laba asa amasung anganwadi worker amadi mid-day meal workers singna thengnaraiba mayam si demand atar demand hanjan tandana lakpa aduma demand si mapung oina September gi tang kumari da punna strike tenglaga punna minaraga demand di phangna minasi ailogi kano ama koi mamanga All India gi oiba Central Trade Union taragi kambami famna bare tulau Thongzu Kendra gi manung chana laiba Ward number 5/35 Uchekon Laikon gi mafam singda chahi yamlaba ahal sing ana ayek amadi laita laira mayok naba mioi kaya da ngasi Minister Thongam Bisorjit Singh gi loinabi Junraiwon Thongam na Ward asigi committee singi member singa loinana mateng pangkre. Dr. Khetrimayum Kala Singh, Convener, Medical Cell, BJP, Manipur Pradesh na Kundrakpam Kendragi awa ana taraba miyoy singda mateng pangbagi thabak makha sa thaba oina ngasi anaba miyoy ahom da mateng pangkre. Ay siyenda layba Nirmala Devi, Nobin Ngarangbam da layba Sandam Romila Devi amasung Purun Pangaltabi da layba MD Kayamuddin bu Dr. Kalana layeng sa thabaga loinana mateng pangki. Miyoy sing asi laira bana maram oiduna hospital la chattuna layeng bangamdana lairakpani hairi. Dr. Kalana miyoy sing asibu layeng biduna darkar laiba hidak sing amadi angamba sel gi mateng su pikhi. Modutila rape case ki victim da sel gi tengbang khutsin na bagi mifam ama ngasi maspara kasarda laiba Huyam Bina Kumar gi yumda pangchokre. Thoram aduda Justice Demand Committee for Modutila Rape Victim gi Coordinator Mutum Gumadon, Nongin NGO gi General Secretary Laisram Sarat, Joint Secretary Laisram Satyajit amasung Advisor Khaidem Birendra Khungang Asigi Birasing, Thongam Nabasandra, Thongam Basanta, Thangzam Dilip, Huyam Hem Singh, Huyam Binakumar amasung Huyam Nilazitna Dai Safamki. Panbayay Tengbangi senfam asi kun ahum haibadi maspara badri amasung thongam kun ahum na pullaga pikibani. Hariba lupa lising taratare chanipan gi tengbang adu victim asigi damakta nongin NGO da khutsin nakhi. Khangabo Kendra gi manung channa lairiba Samaram amadi Sangayum fam khul ani fauna balambi da laiba fibam sadraba culvert ama Local MLA Surja Kumar Okram gi mityeng makhada semjin ba haukre. Masagi damak Samara Maikai gi miyamna MLA bu thagat pa fongdorakli. Lairaba mahiroi shingi mahimasing tamlingaida khajiktang oirabasu mateng pangnaba Ministry of Social Justice and Empowerment gi makhada MOBC amadi Tribal Affairs and Hills Department na piba Post-Matric amadi Pre-Matric Scholarship ki senfam ngasi fawa matam chana mahiroi singda fangdana lakli. Hairiba scholarship ki apikpa senfam asi mahiroi singna mahi tamlingay manungda Department na pitoka dabani haina ngarang MSU na fangdo ki ba wafam adu Imphal College Students Union na su hakchin na lawbagaloy na Union gi maikay dagisu saugatchari amadi Hiram asida MSU na changshilakpa khongjang singda Union asinasu support au zagani high crate. Hauzik loy shilakpada marui ba pao amuk hana. Manipur da hau kiba pungkun mari asida sample
lishing ahum chatruk marfunithoi test tawbada mioi chani humfuhumdoi COVID-19 positive oikre ama sikre positivity rate 4.8 oiki. MEEU na makata na khongjang sathakre 7 pe pi de bagi mayok ta hayeng dagi sis work strike hauragani haina lauthokre. Amadi Ziribamda numit humnigi khongchetta lairubi BJP Manipur Pradesh ki President A Sarda Devi ngasi Imphal da halakre miyam na demand ama tawba matamda maram chana tawbiu haikre. Loisilakpada miyam na government na piba SOP ngang na chatpiduna COVID-19 dagi ngakthok na bagidamak yum dagi sa thokpa matamda face mask upiba sanitizer sin nabiba mi amaga gi marakta feature ki social distancing ngak na thambiba amadi chahi tarani pangi mathakta leiba mioi singna vaccine kap thokpiba hariba chamba thawong khara asi ngak na chatpinaba miyam da amukana ningsingjari ngasigi oinadi PONYTV na pizaba Manipuri nu pau matang asta loisinjare miyam bo amukana khurumjari.